ꯃꯌꯥꯝ ꯔꯣꯅꯦ 이자라 이제는 애들은 랑갈라고서 이마게 터모지 야 ꯉꯧꯔꯦꯕ ꯑꯩꯁꯦꯀꯣ 이네 헷갈리네 나 쪼빠 잡포꾸니 ꯑꯗꯨꯁꯨ ꯉꯥ ꯃꯔꯨ ꯆꯨꯞꯄꯗ ꯁꯤꯔꯣ. 그지? 야로이 야로이 레사비나 샌도 더울라 안강 저는 마피도 왜 누시면 내 이놈 맛이 얌장 또 돼. 헬로 매암 ngasiसे yam haraure do 매암 da I se hak tumamani bogo nungsinsi thajadaba ma do ma haitare nungsin hak potam pomam lagi aigi bank account balance check torba matamda aigi hona zaman gi kai haini ma hai do phangjaba do ojare ba ko hadi akta do usi ai ngaure hadi harau ma ngaure harau ma da mama su dum mama su kape mayam gi mateng dagi ai ahan ma payment youtube dagi payment hai do phangjare paisa do phangjare mayam ado mayam gi support ki matung ina ni mayam gi support jaw da na nga si jawre se ngamjare ba haidi ai gi di ahan bani ko ahan bani na haidi sumun ora kan ye thaja da ba gi life da do asigi hena mayam na support to biraga mayam phangan biu do haingai ni tana mayam da thank you haijari ko ai ngasi gi kappi se hadi kayani mayam da harau bagi ni ba hadi mayam da thank you haija bagi do ai asi gi ahan bagi payment ji mina di hairi pisa phanga go pu share to khol ai ki do bi share to no ai sai tam da ga su lo salaga thamning de basi gi ahan ba payment ji di ani su du di ka su ani su ba um su phang ba du di adu di ha du su ka su kai de ahan ba si di mayam gi support ki matung da mayam gi support mayam na jingbi badagi mayam na ibu nushi badagi ai ahan ba payment je phangja bani na duna ai mayam da share tau jarak bani ato yam thina su harau re hai tare do rang si di jang haw am chathar ni mayam aduga ai gi si gi ahan ba paisa sina paisa si ka aduga ai gi khuta lai jaba khara ga punchalaga sum ai de phauge ba ko hai di kaw bo ngam dana bagi da makta adu di mayam ai ngasi yam sati na harau re yam punama ki support na isi jawre aduna mathang da su si ga hena haidi 5k yohan biro aduga gidi masi hena helan biro mayam sathi na nungsi mayam gi mateng doi di ai sung kaw ga bang maroi du di mayam ai aduna hore nung thang di nga leira ga phadana thong dora ga cha tharage mayam yam harauri kaw ngamroi ngasi gi numit se aduga ahan ba payment phangak pani na sathina harauri mayam haidi khangda ba khara na di dum hai ne ba kari ne na tawja sa jai no video na mi se kholi se na do video na mi se chu ai gi wakhal ma lei ba da gi namja bane aduga kai hai ni khangde da do nung snu ai na video number kai se haidi sumaina video namaga kholaga mayam da share tawraga ai awa nungai do mayam da share tawraga su kok I duga gidi mayam na phaba su haibira e phataba su haibira E duna ngasi phawba da ai mayam gi hai mayam na jengba da nungai da ba video matang ai mayam da su share tawjaning de aduga tawsu tawro moi haiba su thajai do ai di any video thanga pa puna ma icham cham na thangat pangak tani hai di phataba wakhal khalaga I thangat ki balai te icham cham na mayam da share tawjaba do ai gi punchi gi ai gi life ki pe hai ni ai gi life ki punchi mahing se haidi mayam su dum jengbiu haina aigi kari nanga ga chatli haba se haidi punsi hai sini hayang kari oide ba hangjit kai oide ba kai khangbang am dena duduna aina aigi life si su mayam gi life ka manaram basu jai manaram da basu jai ko aingon dei hena nungai basu le duna aigi life si gi khongsa se mayam da su sum share tawning dana aigi aina nokpa aina chaba aina koiba aina wa ba kappa se mayam da sum share taw thoga nungai haina aina video su semjabani adugi mayam na nungsi bi bai ma hingna choi ngasi ahan ma payment su phangjare adi mayam ai khadang ji ma kha dai thadar roi di mayam taning amaroi ado khoi mama di harau manina kape ma chu kape ai chu kape ta ton chu actually ta ton chu ai phone line da lei je mo matam da ta ton ai kap do ma heba kai no ni paisa phang chu mina paisa phang chu kap na bra paisa phang ga kap na bra ni kana na kap na he ka ma chu as mayam khangde da harau na ore se mayam ai khata ba video sum jeng ala ge ngasi kamai to bai do ai sanda gi du tha do e sanda oi chalak tore mama kai hai no ye rumai lo ro hai ro 왜 통제 해줘 아주 되죠 macha paisa phang kai kai ma harau bon di ji 짜로 해봐 이름 짜로 해봐 aina hairure nga do leiradi thau su mu leira ani to asi jerum moi lo ma ba jerum cha ro ai dei di nga cha ge ro
ꯉꯥ ꯑꯣꯏꯗꯤ ꯆꯥꯗꯣꯏꯕ ꯆꯥꯔꯔꯣꯏ ꯉꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯒꯤ ꯃꯃꯥꯡꯗ ꯉꯥ ꯑꯣꯏꯗꯤ ꯆꯥꯗꯣꯏꯔꯣ ꯍꯥ ꯍꯥꯏꯔꯣ ꯑꯗꯨꯅ ꯉꯥ ꯆꯥꯒꯦ ꯍꯥꯏꯔꯤꯅꯤ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯃꯌꯥꯝꯗꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯌꯦꯡꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯀꯔꯤ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤ ꯃꯥ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯍꯥꯏꯒꯗꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯃꯌꯥꯝ ꯆꯥꯕ ꯐꯪꯗ꯭ꯔꯁꯨ ꯆꯥꯕ ꯐꯪꯗ꯭ꯔꯁꯨ ꯀꯩꯅꯣ ꯄꯤꯕꯤꯕꯗꯗꯤ ꯀꯥꯎꯕꯤꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯗꯗꯤ ꯀꯥꯎꯕꯤꯅꯨ ꯑꯗꯨꯗꯤ ꯑꯩ ꯂꯩꯔꯨꯔꯒꯦ ꯖꯦꯔꯨꯝ ꯑꯩ ꯆꯥꯔꯣꯏ ꯅꯪ ꯀꯞꯅꯤꯡꯉꯤꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣꯅꯦ ꯏꯆꯥꯅ ꯕ꯭ꯂꯣꯛ ꯅꯝꯃꯒ ꯐꯪꯕ ꯄꯩꯁꯥꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯉꯥ ꯄꯤꯖꯅꯤ ꯍꯥꯏꯗꯅ ꯂꯥꯡꯍꯜꯂꯛꯄꯁꯦ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯩꯗꯤ ꯑꯁꯤꯒꯁꯨ ꯌꯦꯔꯨꯝ ꯆꯥꯎ ꯉꯥ ꯆꯥꯅꯨ ꯃꯌꯥꯝ ꯃꯃꯥꯡꯗꯩꯗꯤ ꯌꯣꯜꯍꯜꯂꯤꯅꯤꯀꯣ ꯌꯣꯜꯂꯤꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤ ꯑꯩ ꯌꯦꯔꯨꯝ ꯆꯥꯔꯣꯏ ꯅꯪꯅ ꯅꯝꯅ ꯄꯤꯖꯗꯩ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯁꯤꯔꯁꯨ ꯆꯥꯔꯣꯏ ꯃꯌꯥꯝ ꯑꯩ ꯉꯥ ꯂꯩꯖꯔꯨꯔꯦ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯁꯦ ꯉꯥꯁꯦ ꯐꯖꯅ ꯇꯧꯅ ꯊꯣꯡꯉꯅꯤ ꯉꯥ ꯈꯛꯇ ꯉꯧꯔꯤꯑꯕ ꯑꯩꯁꯦꯀꯣ ꯑꯩꯅ ꯀꯕꯔ ꯇꯧꯅ ꯁꯣꯏꯅ ꯊꯝꯃꯦ ꯃꯌꯥꯝ ꯊꯣꯡꯕ ꯂꯣꯏꯔꯒ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯕꯣ ꯑꯅꯤ ꯈꯛꯇꯁꯨ ꯍꯤꯟꯖꯥꯡ ꯇꯦꯡꯀꯣꯠ ꯑꯃꯃꯝ ꯄꯤꯕꯤꯒꯦꯅ ꯇꯧꯔꯤꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯊꯤꯔꯅꯤ ꯑꯗꯨꯒ ꯆꯥꯊꯣꯛꯑꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯇꯣꯛꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯆꯥꯛ ꯆꯥꯕꯒꯤꯗꯤ ꯃꯌꯥꯝꯇ ꯎꯍꯜꯍꯧꯗ꯭ꯔꯦ ꯍꯥꯎꯃꯟꯒꯤꯅ ꯆꯣꯠꯁꯟꯗꯅ ꯑꯗꯣ ꯑꯩꯈꯣই ꯃꯃꯥꯗ ꯀꯣꯏꯁꯟ ꯈꯔ ꯍꯪꯒꯦ ꯉꯁꯤꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯌꯥꯝꯅ ꯐꯈ꯭ꯔꯦꯕꯣ ꯏꯆꯥꯅ ꯊꯋꯥꯏ ꯋꯥꯅ ꯇꯧꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯅ ꯍꯥꯎꯔꯦ ꯀꯔꯤ ꯋꯥꯠꯂꯤꯃꯣ ꯁꯝꯒ ꯊꯥꯗꯣꯛꯇ ꯑꯗꯩꯗꯤ ꯅꯝꯅꯅꯦ ꯆꯥꯕꯅꯤ ꯍꯥꯎꯇꯗꯅ ꯌꯦꯔꯨꯝ ꯄꯤꯖꯒꯦ ꯇꯧꯔꯝꯃꯤ ꯑꯩꯅ ꯍꯦꯛ ꯀꯟꯅꯅꯦ ꯉꯥ ꯑꯆꯧꯕ ꯆꯥꯊꯣꯛꯄꯅꯤꯅ ꯏꯕꯣꯛꯇꯨꯁꯨ ꯉꯥ ꯃꯔꯨ ꯆꯨꯞꯄꯗ ꯁꯤꯔꯝ ꯉꯥ ꯃꯔꯨ ꯆꯨꯞꯄꯗ ꯁꯤꯔꯝꯗꯣꯔꯦ ꯐꯨꯟ ꯁꯤꯔꯝꯗꯣꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡꯗꯣ ꯉꯔꯥꯡ ꯚꯤꯗꯤꯑꯣꯒꯤ ꯃꯈꯥ ꯇꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯦ ꯅꯣꯡꯉꯥꯜꯂꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯅ ꯀꯩꯀꯩ ꯇꯧꯋꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯝꯖꯟꯅꯔꯒ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯡꯒ ꯑꯩꯒ ꯂꯨꯍꯣꯡ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯈꯥꯏꯕ ꯆꯠꯀꯦ ꯇꯧꯔꯤꯅꯦꯕꯀꯣ ꯃꯔꯨꯞ ꯃꯃꯥꯁꯦ ꯂꯍꯥꯟ ꯃꯈꯣꯡꯗ ꯊꯥꯡꯅ ꯆꯥꯟꯁꯤꯟꯗꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯒꯥꯔꯤꯗ ꯑꯩꯒ ꯂꯣꯏꯅꯔ ꯆꯠꯂꯁꯤ ꯍꯥꯏꯅ ꯃꯤꯕꯨꯗꯤ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯕ ꯁꯨꯝ ꯂꯧꯔꯒ ꯁꯨꯝ ꯂꯥꯛꯑꯅꯤ ꯑꯗꯣ ꯆꯠꯃꯤꯟꯅꯔꯁꯦ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯌꯨꯝ ꯀꯌꯥꯝ ꯐꯖꯕ ꯂꯩꯌꯦ ꯋꯥꯎ ꯑꯩ ꯍꯥꯏꯗꯤ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯆꯪꯕ ꯌꯨꯝ ꯉꯥꯛꯇꯅꯦ ꯃꯣꯏꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟꯗꯕꯨꯗꯤ ꯇꯥꯖꯕ ꯐꯖꯗ꯭ꯔꯥ ꯁꯦ ꯐꯖꯃꯟꯒꯤꯅ ꯑꯉꯧꯕꯩꯁꯤꯁꯨ ꯐꯖꯩ ꯑꯁꯤꯁꯨ ꯐꯖꯩ ꯁꯤꯁꯦ ꯃꯔꯤ ꯃꯉꯥꯒ ꯁꯥꯕꯗ ꯌꯥꯝ ꯐꯖꯩ ꯁꯤꯁꯦ ꯑꯗꯨ ꯀꯩꯅꯣꯅꯤꯅꯦꯀꯣ ꯖꯨꯕꯥ ꯀꯨꯁꯨꯝꯗ ꯃꯊꯣꯟ ꯅꯥꯏꯕꯤꯅꯤꯀꯣ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯄꯗ ꯎꯕꯗꯨꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯨꯔꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯗꯤ ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯗ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯍꯦꯛꯇ ꯆꯥꯎꯗꯣꯏ ꯇꯧꯋꯦꯕ ꯊꯨꯝꯃꯦ ꯑꯗꯨ ꯂꯧꯕꯨꯛ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯈꯔ ꯅꯣꯡ ꯈꯥꯛ ꯂꯥꯎꯗꯅ ꯈꯣꯠꯇꯅ ꯍꯣꯠꯅꯕꯗꯨ ꯍꯧꯖꯤꯛ ꯃꯃꯥ ꯄꯩꯁꯥ ꯂꯧ ꯆꯪꯒꯦ ꯉꯥꯏꯔꯤꯅꯤ ꯈꯇꯥ ꯑꯃ ꯄꯥꯏꯔꯒ ꯁꯦꯟꯗꯣꯏ ꯆꯥꯕꯤꯒ ꯃꯥꯟꯗ꯭ꯔꯣ ꯃꯌꯥꯝꯁꯦ ꯌꯨꯝꯁꯨ ꯃꯊꯪ ꯆꯠꯂꯅꯤ ꯃꯌꯥꯝ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯣꯔꯣꯛ ꯀꯌꯥꯝ ꯐꯖꯕꯅ ꯐꯥꯕꯤꯅꯣꯅꯦ ꯌꯥꯔꯣꯏ ꯂꯩꯁꯥꯕꯤꯅ ꯁꯦꯟꯗꯧ ꯊꯧꯕ ꯂꯥꯛꯑꯒ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ ꯊꯦꯟ ꯁꯤꯗꯤ ꯑꯃꯨꯛꯁꯨ
ꯑꯉꯥꯡꯅ ꯁꯣꯏꯅ ꯃꯄꯤ ꯊꯣꯛꯇꯣꯛꯄꯁꯦ ꯅꯨꯡꯁꯤꯕꯅ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯂꯥꯁ ꯖꯨꯝꯅꯦ ꯑꯗꯣ ꯑꯉꯥꯡꯁꯨ ꯐꯅ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯁꯤꯅ ꯃꯃꯥꯡꯒꯤ ꯑꯩꯅ ꯁ꯭ꯋꯁꯇꯤ ꯄꯨꯖꯥ ꯑꯃ ꯊꯥꯡꯒꯠꯈꯤꯕꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯈꯛꯀꯤ ꯀꯩꯅꯣ ꯃꯆꯥꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯕꯅ ꯑꯉꯥꯡꯁꯦ ꯎꯕꯗ ꯄꯝꯃꯒ ꯁꯨꯝ ꯑꯍꯥꯎ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯩꯔꯦ ꯑꯉꯥꯡꯁꯦ ꯎꯕꯗ ꯌꯨꯝꯗꯒ ꯆꯠꯅꯤꯡꯗ꯭ꯔꯦꯕ ꯑꯩꯁꯦ ꯌꯦꯡꯃꯤꯟꯅꯁꯤꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯃꯣꯏꯅ ꯇꯩꯕꯤꯔꯨꯅꯨ ꯑꯗꯨ ꯇꯤꯟꯐꯥ ꯐꯥꯔ ꯇꯩꯕꯅꯤ ꯃꯥꯏ ꯑꯣꯛ ꯊꯥꯎꯗꯣ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯇꯩꯕꯤꯔ ꯍꯤꯅꯥ ꯁꯤꯖꯥ ꯇꯧꯔꯣ ꯍꯤꯅꯥ ꯁꯤꯖꯥ ꯍꯤꯅꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯌꯣꯟꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤ ꯁꯣꯏꯕꯤꯔꯤ ꯁꯣꯝꯗ ꯑꯩꯈꯣꯏ ꯔꯤꯆꯥꯔꯖꯀꯤ ꯇꯥꯏꯞꯀꯤ ꯀꯥꯔꯦꯟ ꯂꯥꯛꯑꯦꯅ ꯀꯥꯔꯦꯟ ꯂꯥꯛꯇꯣꯔꯦꯕ ꯑꯗꯨꯗꯒꯤ ꯁꯦꯝꯕꯒꯤ ꯀꯟꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯄꯦꯜꯂꯦꯒꯦ ꯑꯗꯨꯒ ꯎꯆꯤꯔꯣ ꯎꯆꯤ ꯀꯩ ꯍꯥꯏꯔꯤꯅꯣ ꯅꯪ ꯆꯠꯈ꯭ꯔꯤꯅꯣ ꯏꯃꯥ ꯌꯧꯅꯦ ꯃꯥ ꯂꯣꯏ ꯍꯟꯗꯣꯛꯇꯦ ꯌꯥꯝ ꯃꯁꯥꯁꯨ ꯆꯣꯠꯂꯦ ꯅꯣꯡ ꯀꯝ ꯂꯥꯛꯑꯦ ꯑꯗꯣ ꯈꯜꯂꯤ ꯌꯦꯡꯉꯣ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯑꯩꯒꯤ ꯐꯤ ꯇꯨꯒꯗꯕ ꯌꯥꯝꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯇꯝꯁꯦ ꯃꯥꯡꯍꯟꯕ ꯄꯥꯝꯗ꯭ꯔꯕꯗꯨꯗꯨꯅ ꯑꯩꯅ ꯐꯤꯁꯦ ꯇꯨꯒꯦꯅ ꯄꯥꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯇꯨꯈꯠꯂꯦꯕꯀꯣ ꯑꯗꯣ ꯏꯅꯝꯃꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯉꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯕ ꯐꯥꯎ ꯑꯩ ꯇꯨꯔꯅꯤ ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯌꯥꯝ ꯆꯥꯏꯌꯦ ꯉꯁꯤꯗꯤ ꯌꯥꯝ ꯆꯥꯡꯅ ꯇꯨꯊꯣꯛꯑꯦ ꯑꯗꯣ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯍꯨꯛ ꯄꯥꯜꯂꯒ ꯂꯣꯏꯔꯅꯤ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯑꯣꯏꯔꯕꯅꯤꯅ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯃꯅꯤ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯦ ꯕꯥꯏ ꯕꯥꯏ